Online Manipuri ayuki pau yengbiriba pumnamak puthoi laisramna khurumjari ahanbada Maruoiba pau. Nagagi lamda Kukising na mapu saduna lamda karamlaklabadi tumina khak leithokloi amadi yellow furup singsu amato oina lepminnaba mathau tai haina oza Asangka sarna Twkhre. World Kukizo Intellectual Council WK Jedi Shina Lailon by Fai Village asi Kuki Hills ki manungda challi haiduna claim Twkhre. Kanglai papun mo khulaw gab deta gilo khocharke photo video namlaga YouTube amadi Facebook ta thagat pe yaroi haina Kukising na haikre masina karamba aroma plan oribano he khuma news tegilo khocharke sana konungda ining thau yauna arambai tengol 80 luchingpural korongam bakhuman amadi maitai pangal gi makok thongba singa kari wari sana ki haibadu video asi loiba phawba yengbiu video asi yenglaba matong amana amabu nungsinadana ba wahai wata sijinnaduna comment pina balepiu haina mayamda appeal tawjari. Committee on Travel Unity ko tugi maikai de gilang mai naga organization singna travel community singi marakta lainaba mari sokchin duna kanglup ki oiba irang thoannaba silli haina maral siri ko tugi maikai de gi lailon amasung konsa khul ani ki marakta lamgi chenaba madi yanadaba lairiba si kanglup ki oiba irang oina lakhanaba honaba gi mahuta village level da loishinbe yaba wathongni hauze Kukizo amasung maite gi marakta khuthongna duna laiba asina maram oiraga Kukizo community miyoi sing haukiba chahi ani asida lining laisonda amadi kanglup naiba mihan mipun chatharakpagi awaba kaya mayokna duna lagli masida Kukizo kangbuna naga singa muknaba thoktanaba hotnaba asiga sonba oina laurabadi aranba oigani naga singna hojik tholiba lana sida masana neutral oi haina lauthokliba sigi mahuta santi kahanaba dai chalaina thabak tawbusu changi masigi damak naga singna namna khundaba lamdam phawduna Kukizo gi miyamna chatpada ayet apan piroidabani naga gi lam phawduna Kukizo community gi chang daya draba potlam sing pusilakli bani asigumba tanjada lengmai naga organization singna kanglup ki oiba irang thokna bathabak tawrokli basidagi pamdaba thodok sing tholokpa tarabadi lengmai naga lup singna madugi daita lawjagadabani hairi amaramda haukiba January 9 da Kukizo gi asibak chang ama puduna lakpada Christian gi thajanabi thugaiduna amadi mioiba amada utfam thokpa ikai khumnaba uttaba makhai coffin hangdoktuna sibak chang puraktabra haina check tawbagi thawong chathakhibabu akanma mongda yaningdaba phongdorakli. Kangpupi district ki manung chanba konsa khulda leiba lengmai nagagi nupi yauna mioi ani JCP siznaduna mayum sanaba honnaringaida lailon waikai khulgi Kukising laklaga tamthina purambagi thawdo adugi mayokta lengmai naga women's association na Kangpupi amasung Churchanpur faunariba lambi oiriba leimakhong road thingjinbadagi Churchanpur yauna chatkadaba gari kaya panduna leiri Kangpupi dagi lambi asi fauraga German road ta Churchanpur tamna chatkigadabani adubu lengmai naga singna lambi thingjinkhibadagi leimakong army camp mamangda Churchanpur yauna chatkigadaba gari kaya panduna leiri maraksida tha sigi tareta Kangpupi district ki konsa khulgi ke lungwiram village ta lengmai naga maitai manau yum sanaba hotnabada Kukising na athingba pibadagi oirakliba phibam asina kanglup ki oiba irang ama thoraktringaida waroisin puraknaba sinbiu haina Kabru branch lengmai naga community ki vice chairman Sangar Luwang na Twkhre Kukisna lengmai naga gi nupi ama tamthina fuchaikhiba thodok mari leinana Makhan village ki sak puilung road thingbagi khongjang hojik changsiliba duga mari leinana vice chairman asina makha tana phongdokhibada thodo adu akanma mongda condemn tawi Masagi lamda mayum sanaba hotnarumba nupi ama bungami haiduna tamthina phuchaibagi thawong chathabasi yaningde thodo adugi matangda chapchaba waroisin ama puraktriba phawba makhatana lambi thingbagi khongjang changsin khigani haiki Kabru range lengmai women's wing gi executive member Winkholiuna haikibada masagi oiba yum sanaba tharang tawringaida Kukisingna tamthina furambasi yaningde maram aduna waroisin ama puraktriba phawba lambi thingbagi khongjang changsin khigani haiki Nakalamaramda lambi thingbagi khongjang changsin khiba lambi aduda lakhiba Indigenous Peoples Forum Manipuri President Asangka sarna haikibada Kukisingna lengmai naga singbu namthaba mongda nupida phawba khut tharakpasi laina laude ipa ipugi hakdaktagi naga singda khundaduna laikhraba lam amada Kukisingna kona laksilaga tawningba tawba yaroi thawdo aduda chenariba Kukising chairak pidriba phawba khongjang asi haloi Kukisingna siguma thaba asi makhatana tawraroi amadi karigumba taromba tarabadi khuldagi tanthokani haiba waref laudriba phawba khongjang changsingani thawdo asiga mari leinana konsa khulna laurakpa waref khudingmakta mapung phana sogatkani haiki yemna luchingduna Maharaj Gambir Singagi mitamda hikalaika Twkhre mapandagi mito pusilaktuna yellow mi muthatnaba hotnaramba kangbuna irang si thoanbani CM Manipur State Archaeology amadi Art and Culture Department na sinduna Kanchipurda leiba laikhidaba Maharaj Gambir Singagi Samadhi da Maharaj Gambir Singagi chamaga marfu taramathoi suba laikhidabagi ningsing thoram pangthokre
ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯍꯥꯔꯥꯖ ꯒꯝꯚꯤꯔ ꯁꯤꯡꯍꯅ ꯑꯆꯦꯠꯄ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯋꯥꯁꯤꯡꯕꯨ ꯅꯤꯡꯊꯤ ꯇꯨꯔꯦꯜ ꯋꯥꯡꯃ ꯂꯥꯟꯅ ꯇꯥꯟꯊꯣꯛꯈꯤ ꯃꯗꯨ ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯂꯝꯗꯝ ꯑꯁꯤ ꯑꯋꯥꯁꯤꯡꯒꯤ ꯃꯈꯨꯠꯇ ꯃꯇꯝ ꯁꯥꯡꯅ ꯃꯤꯈꯥ ꯄꯣꯟꯗꯨꯅ ꯂꯩꯔꯝꯒꯅꯤ ꯃꯍꯥꯔꯥꯖ ꯒꯝꯚꯤꯔ ꯁꯤꯡꯍꯒꯤ ꯊꯧꯅꯥ ꯐꯕ ꯃꯔꯩꯕꯥꯛꯀꯤꯗꯃꯛ ꯈꯟꯗꯨꯅ ꯊꯋꯥꯏ ꯀꯠꯄ ꯉꯝꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯩꯈꯣꯏꯅ ꯈꯛ ꯀꯥꯎꯐꯝ ꯊꯣꯛꯇꯦ ꯃꯅꯤꯄꯨꯔꯕꯨ ꯊꯨꯒꯥꯏꯕ ꯄꯥꯝꯕ ꯀꯥꯡꯕꯨ ꯃꯅꯤꯄꯨꯔꯒꯤ ꯅꯍꯥꯁꯤꯡꯕꯨ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯆꯤꯡꯊꯅꯕ ꯍꯣꯠꯅꯔꯝꯕ ꯑꯃꯗꯤ ꯃꯄꯥꯟꯗꯒꯤ ꯃꯤꯇꯣꯞ ꯄꯨꯁꯤꯜꯂꯛꯇꯨꯅ ꯌꯦꯜꯍꯧꯃꯤ ꯃꯨꯊꯠꯅꯕ ꯍꯣꯠꯅꯔꯝꯕ ꯀꯥꯡꯕꯨꯅ ꯏꯔꯥꯡ ꯑꯁꯤ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯄꯥꯋꯔ ꯃꯤꯅꯤꯁꯇꯔ ꯇꯤ.ꯍꯩꯆ. ꯕꯤꯁ꯭ꯋꯔꯖꯤꯠ ꯑꯃꯗꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯀꯔꯥꯝ ꯁ꯭ꯌꯥꯝ ꯃꯊꯪꯁꯤꯠꯅ ꯆꯤꯐ ꯒꯦꯁꯠ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃꯗꯤ ꯒꯦꯁꯠ ꯑꯣꯐ ꯑꯣꯅꯔ ꯑꯣꯏꯈꯤ ꯂꯣꯏꯅꯅ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯑꯦꯝ.ꯄꯤ. ꯁꯅꯥꯖꯥꯎꯕ ꯂꯩꯁꯦꯝꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯤꯅꯤꯁꯇꯔ ꯑꯦꯝ.ꯑꯦꯜ.ꯑꯦ.ꯁꯤꯡ ꯑꯃꯗꯤ ꯁꯤꯚꯤꯜ ꯑꯃꯗꯤ ꯄꯨꯂꯤꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝ ꯑꯗꯨ ꯍꯧꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯗꯨꯅ ꯃꯍꯥꯔꯥꯖ ꯒꯝꯚꯤꯔ ꯁꯤꯡ ꯃꯩꯗꯤꯡꯉꯨ ꯅꯔꯁꯤꯡ ꯑꯃꯗꯤ ꯁꯅꯥ ꯍꯦꯔꯥꯆꯟꯗ꯭ꯔꯒꯤ ꯃꯤꯇꯝꯗ ꯂꯩꯁꯨ ꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯁꯛꯈꯪꯂꯕ ꯌꯦꯜꯍꯧꯃꯤ ꯐꯨꯔꯨꯞ ꯳꯴ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯃꯄꯥꯟ ꯂꯝꯗꯒꯤ ꯈꯨꯠ ꯌꯥꯎꯅꯕ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯄꯥꯝꯗꯕ ꯏꯔꯥꯡ ꯑꯁꯤ ꯊꯣꯛꯄꯅꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯃꯅꯤꯄꯨꯔꯕꯨ ꯃꯆꯦ ꯇꯥꯅ ꯊꯨꯒꯥꯏꯅꯕ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯍꯣꯠꯅꯗꯨꯅ ꯂꯥꯛꯄ ꯃꯤꯑꯣꯏ ꯈꯔꯅ ꯊꯣꯛꯍꯟꯕꯅꯤ ꯉꯁꯤꯒꯤ ꯃꯤꯔꯣꯜ ꯑꯁꯤꯅ ꯐꯪꯂꯤꯕ ꯑꯋꯥꯕ ꯀꯌꯥ ꯑꯁꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯆꯍꯤ 70 ꯁꯨꯔꯕ ꯑꯥꯔꯇꯤꯁꯠꯁꯤꯡꯗ ꯂꯨꯄꯥ 2,500 ꯗꯒꯤ 4,000 ꯐꯥꯎꯕ ꯄꯤꯅꯕ ꯄꯦꯟꯁꯟ ꯁ꯭ꯀꯤꯝ ꯍꯧꯔꯦ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯇꯧꯍꯧꯗ꯭ꯔꯕꯗꯤ ꯆꯍꯤ 70 ꯁꯨꯔꯕ ꯅꯦꯁꯅꯦꯜ ꯑꯃꯁꯨꯡ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯁꯛꯅꯥꯏꯔꯕ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤꯁꯨ ꯂꯨꯄꯥ 4,000 ꯗꯒꯤꯅ 6,000 ꯐꯥꯎꯕ ꯐꯪꯅꯕꯒꯤ ꯄꯦꯟꯁꯟ ꯁ꯭ꯀꯤꯝ ꯍꯧꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯤꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯤꯡꯒꯤ ꯃꯇꯥꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 600 ꯆꯪꯅ ꯏꯝꯐꯥꯜ ꯃꯅꯨꯡ ꯑꯃꯗꯤ ꯒ꯭ꯔꯦꯇꯔ ꯏꯝꯐꯥꯜꯒꯤ ꯂꯝꯕꯤꯁꯤꯡ RCC ꯀꯟꯀ꯭ꯔꯤꯠ ꯔꯣꯗꯀꯤ ꯑꯣꯟꯅꯕ ꯑꯊꯨꯕ ꯃꯇꯝꯗ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯍꯧꯔꯒꯅꯤ ꯆꯍꯤ 90 ꯔꯣꯝ ꯆꯠꯀꯗꯕ ꯀꯟꯀ꯭ꯔꯤꯠ ꯔꯣꯗ ꯂꯝꯕꯤ ꯑꯁꯤ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯄꯒꯤ ꯁꯦꯝꯒꯠ ꯁꯥꯒꯠꯄꯗ ꯅꯥꯛ ꯌꯦꯠꯇ ꯇꯥꯔꯤꯕ ꯃꯤꯌꯥꯝꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯅꯕꯁꯨ ꯑꯄꯤꯜ ꯇꯧꯈꯤ ꯁꯤꯑꯦꯝꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯂꯝꯕꯤ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯄꯗ ꯄꯇꯥ ꯇꯥꯕ ꯃꯐꯝꯁꯤꯡꯒꯤ ꯂꯝ ꯁꯣꯛꯂꯕꯗꯤ ꯃꯇꯤꯛ ꯆꯥꯕ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯒꯅꯤ ꯂꯣꯏꯅꯅ ꯑꯅꯧꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕ ꯉꯝꯕ ꯁꯦꯟꯇ꯭ꯔꯦꯜ ꯂꯥꯏꯕ꯭ꯔꯦꯔꯤ ꯕꯤꯜꯗꯤꯡ ꯑꯃ ꯑꯊꯨꯕ ꯃꯇꯝꯗ ꯁꯥꯒꯠꯂꯒꯅꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯁꯤ ꯃꯄꯥꯟ ꯂꯝꯗꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯄꯗ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯗ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯃ ꯂꯩꯕꯒꯤ ꯑꯅꯧꯕ ꯏꯅꯣꯠ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯐꯪꯍꯟꯅꯕꯁꯨ ꯍꯣꯠꯅꯒꯅꯤ ꯍꯥꯏꯈꯤ